yu ngauraga Kangpokpi romda Chatnaba Hotnaramba ahum phare. Ngarang numidang pung taruklom tarakpa duaida yu ngauraga Kangpokpi romda Chatnaba Hotnaramba maitay nupa ama. Kunithoy suba Assam Rifles na faragang Sekmai Police Station na sinakraba matung Police na imong manung da sinakre haire. Imong manung da sinakraba miyoy adude haingang sige manung siya na layba. Matay mamanglay kay dagi haurong bam tensen maitay sahi kuntaruk apok pa danajit kawi haire. Ato pathogdok amadaso ngarang Kangpokpi da sangsin na Hotnaramba miyoy aniya maso kang Latombi Forest Gate ta hangliba security checkpost da security na fagat ki haire. Faraba miyoy aniya do langjing nga sauba awang lay kay dagi Thaudam basanta sahi kunmapan apok pa mohon namade thangmay ban yumnam lay kay dagi ningthaujam beke sahi kuntra apok pa lay khidraba surjit kawe makoy ani Sekmai Police na khusinarak padagi ngasi imong manunggi miyoy singda Sekmai Police na khusinakre haire